Thaina mamangayda yamna pak sauraba leibak amada ningthau ama palammi. Ningthau asigi masanupa ahum leirammi. Makhoygi mingna Malem, Pari amadi Pari ton kaurammi. Makhoy ahumag masak mataw yamna phajai. Adubu laibak thibadi makhoy ahumgi mayamba ahal oiriba Malemdi pokpadagi mimanaraglamde. Magi makhong nama thangba ngamlamde. Maramasina matam supada saishu amaga loineduna adom salammi. Masida sunatana mahakpu yengsinbinaba manay nupi saubi kaubi amasu thamlammi. Midgup khudingi saubina maza ibungo Malembu kupna yengsilli. Mahakna pamba mahakna hek taunningliba thabak pumnamag saubigi matengdagi Malemna loinamag pangthokpa ngamlammi. Masina sumaram oiraga Malemna saubibu mahakka hek pokminaba masal nupi amagomna yamna luna khanjarammi. Atopa wafam amana makhoy masil manaw ahum masigi manungda khwaidagi mabuk mapaw phaba miyambu nungsina luna tawjabasi Malemne. Lemhauriba manaw nupa Pari amadi Pari tonti mabuk yamna phataba masa masagi oijabata khanba leibak miyambu nungsiba ngamdaba miyoy ngaktani. Matam leiba khibikta makhoyna mayamba ahal Malembu makhoygi mayambani haina khak khanba ngamde. Mayamba ahal asibu miyamga mimanadi haiduna makhoyna mahakpu asuki matik yamna hanthana khalammi. Aduga wahay khonda atiba kaya amasu hairammi. Ningthaunadi masanupa anibu adumna tawdanaba kayarak hanna warak watyam lammi. Adubu makhoynadi mapabunggi wa adu phawba thawoina lawbiramde. Manaw nupa anigi maong mataw aduda Malem matam supada wakhal nungairamde. Masida ungduna talay. Magi maong mataw aduda saubina nongmadi asumna hairammi. Maza ibungo, karigino, adumna maza ibungo na matam ayambada unglaga talayriba asibu. Nanay saubi ayhak, maza ibungo gidamag thagwal tawjanaba layjaribani. Maza ibungo na pendaba nungaytaba khudingmak ayngonda takpiyo. Malem na thaway nungaytana kumlaklammi. Isalibema, ayhakse, onthok na mapok tina poklamkre. Karigidamag aybo, asikumba mimanadraba mapok asida pokpiramlibano khangdre. Aina maram oiraga leibak asigi mapi mapa oiriba ipa ningthaubu miyam mamangda ikaiba nanghallagani. Masida sunatana inaw animakna aibu mayamba amani haina khanba sukngam ngamde. Hoy tawbagi budi aina matik saba mayamba ama oiramdabaduda makhoyna miyam mamangda ikaiba nangduna tawbabudi oiramba yai. Asuk yamna wahaba punsi mahing asida hingadabagi sarukpodi aise sikibana hena phare. Maza ibungo nate adumna wakhal hanthabiganu. Maza ibungo Pari amadi Pari tondi angangnido aduna hayengwai makhoyna wakhal taraklaba kanda maza ibungo bu makhoyna soidanamag ikai khumnarakhigani. Saubigi wadu tabada Malem sor asangba ama hontharaga hairammi. Khangdre isanibema nang khaktani nabung aigi awabada saruk yabiribase. Asumna mahaki awa nungay pumnamag saubiga adumag wa tanarammi. Nongmadi Malem konunggi manungda asum sathokdana leiba aduda yamna nungaytaba phaurammi. Maramaduna mapabungda hajaduna konunggi mapanda thokloge hairammi. Masagi wafamsi taba matamda ningthawna Malemdi makhong nama adumasu chatpa ngamdabanina matomta chatpa nungairoi aduna sagol tonglaga manay amaga loinana satlo hairammi. Matamasida Pari amadi Pari tonadi wafam asibu yaninglamde. Makhoynadi mimanadraba mayamba adubu konungdagi mapanda thokhaninglamde. Makhoygi wakhalda mayamba asigi oiriba phibam asina makhoygi sagaidugi mai sopkani haina khanjarammi. Maramaduna Parina mapabungda hairammi. Ipa ibungo nasa wafam amatang haijahuge. Mapana hairammi. Ipagi yaima nangna haninglibadubu karino hektamak hayo. Ipa ibungo yambungna
konunggi mapalda thoktuna lam koirugi hairibase nasa aihakti yajaningdi iyambagi pibam asina laibak miyam mamangta aikhoibu ikaiba nanghanabagi maram ama oirakani aduna yambungbu konung asigi mapalda chalhan bikhiganu parigi wafam aduda ningthauna saurapna hairamme hai karigino nahakna nayamba asigi maramda adumna hairibadi farabasu fatabasu mahakse nangi nayambani nakhoimakna adumna nayamba asibu fattana urabadi miyamna karini haikragani wafamdo ngasina ngasi oikre matungdadi adumna khak haiba yaroi manaw nupagi wahi aduda malem mathwai yamna nungairamde aduna mahak konunggi mapanda koiba chatnaba haina thaurang taurambadu toklage haiduna mapabungda haijarammi masanupagi mataw aduda ningthongna nungaitraduna masagi pukning thagatpiduna fajaraba sagol ama tonghalaga malembu konunggi mapalda koithok halamme malem konunggi mapanda thokpa phangjaba aduda nungaitaba khara makhaidi kokjabagum taurammi makhoigi lebak adugi fajaraba mafam kaya marumda chatuna mahaki matam kuinadagi pothaba phangjaraktraba wakhaldu maka lamlammi mahangna asum lakpa matamda lebak adugi khwaidagi ina khunba saurelgi naitom poksaba masanupi sakhenbi lambida lairammi sakhenbi asuki matik masak mataw yamna phajarabi nupi amani adubu mahaksi yamna mathong sadaba migi asoiba thabakta thillaga ngangba misak amani masidaki mahakna maza ibungo malembu uba matamda thamoida khanjarammi masigi soinaibase konunggi wangmadaga lanthoraklene makhong asina satpadi ngamdrabanina sagoldaga tonglaga laklibanine magi sibu laibak sibu yengsinba lakliba kaiduro masagi makhong soinaibase masana phauba yengsinjaba ngamjibasida kamainabu laibak asimabu yengsindauribano phai khangnibama mana tonglakliba sagol asina lakadaba lambida lafoi maku langsinge aduga tuhangeba asomna khanduna yamna thuna imung sangkhirammi lafoi saduna thoraklamme malemna lakadaba lambi aduda mahakna sakhibagi lafoi maku adu thadarammi malemdi sakhinbina adugumna phattaba lalong ama sille haibadi khangjaba natabanina asum laklamme laibakna thiribasu sakhinbina langthorakhiba lafoi maku aduda mahaki sagol aduna nasilubadagi sagol aduga mahaka punna tusinminarammi mataw aduda manak adwaida lairamba miyoi kharana sensinnaraklammi aduga malembu hugatpiraga mateng pangbirammi adubu sakhenbidi yamna kanna noktuna hairammi maza ibungo tusinbirabro as yamna nungaitemi haujikti sagol asisu makhong teklaba male aduna maza ibungodi kamdongna konung yawnanaba chatkadawribano sagol makhong tekpa asimaga maza ibungogi atekpa khong namaduga yengbadabu phanabu sanari ho maza ibungo sagol asiga punna hek chong songduna sekau toraga konung yawnanaba hek chatminakhro aduna pharagani lamba chap chanaragani haijariba malem wa amata khumde mamai no thaduna ikaina lairamme masidagi mahaki mateng panglibi ahal khara oirabi nupi amana sakhenbi bu sairaga hairamme hai mathong sadabi leisabi nangna adumaina maza ibungoda laknariba karigino pharabasu phatrabasu mahakse aikhoigi leibaki ningthaugi masanupani nangna ngasi noknariba maza ibungogi phibamse nangodasu oirakloi hainingai leite hanubi adugi wahai taruba matamda sakhenbi yamna saurammi aduna mahak hanubi aduda songsinduna usit thawaidaba wahai kaya marum hairamme malemna hanubi aduda mahaki maram gidamak adumna khanabiganu haina haijabadagi hanubidu tumin laikre asomdana ningthongna masanupagi pau tabada lanmi khara tharaktuna malem amadi soklaba sagoldu konung tamna puraklamme adubu sakhenbidi malemda yamna saurammi mahakna masagi maraldi khangjadana karisu laitrabi lairabi hanubi amana mahaki mathakta wa nganghallamliba asi
ꯃꯥꯂꯦꯝꯒꯤ ꯃꯔꯝꯗꯒꯤꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥ ꯆꯥꯎꯔꯦꯜꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯄꯥꯕꯨꯡꯗ ꯇꯝꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯑꯁꯣꯟ ꯑꯅꯥꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯑꯌꯥꯝꯕ ꯊꯨꯒꯥꯏꯕ ꯌꯥꯟꯈꯥꯏꯕ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯁꯛꯍꯦꯟꯕꯤꯁꯤ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯕ ꯉꯝꯗꯅ ꯁꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯁꯥꯞ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯑꯉꯧꯕ ꯃꯆꯨꯒꯤ ꯍꯧꯗꯣꯡ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯃꯥꯜꯂꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯈꯩ ꯀꯣꯏꯏꯟ ꯏꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯇꯞꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯍꯧꯗꯣꯡ, ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯅꯤꯡꯕ꯭ꯔꯅꯦ? ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ꯭ꯔꯣ?" ꯃꯥꯂꯦꯝꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯁꯤꯡꯕ ꯍꯧꯗꯣꯡꯗꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯅꯣꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯦꯝ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯉꯧꯔꯣꯛ ꯉꯧꯔꯕ ꯃꯆꯨꯗꯨ ꯌꯦꯡꯂꯒ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯉꯧꯕꯤ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯍꯧꯗꯣꯡ ꯑꯉꯧꯕꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯤꯕ ꯋꯥꯔꯤ, ꯃꯍꯥꯛꯅ ꯇꯝꯕ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯑꯉꯧꯕꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯂꯦꯝꯅ ꯑꯉꯧꯕꯤꯕꯨ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯆꯥꯎꯕꯤꯅꯁꯨ ꯑꯉꯧꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯃꯍꯥꯛꯀꯤꯗꯃꯛ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯤ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤꯗꯤ ꯃꯄꯥꯜꯊꯣꯡꯗ ꯌꯥꯝꯅ ꯑꯐꯕ ꯁꯥꯕ, ꯃꯅꯨꯡꯗꯅ ꯇꯤꯟꯖꯪꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯑꯆꯥꯎꯔꯝ ꯀꯥꯕꯤ, ꯁꯦꯜꯒꯤꯗꯃꯛꯇ ꯃꯤ ꯑꯃꯕꯨ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯥꯂꯦꯝꯕꯨ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯨꯅ ꯈꯟꯈꯤꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯃꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯔꯕꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯥꯂꯦꯝꯒꯤ ꯆꯥꯅꯕ ꯃꯔꯨꯞ ꯑꯣꯏꯁꯤꯟꯅꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯇꯣꯟ ꯈꯛꯇꯪꯗꯤ ꯆꯥꯎꯕꯤꯒꯤ ꯑꯁꯦꯡꯕ ꯂꯝꯆꯠ ꯈꯪꯂꯝꯃꯤ꯫ ꯄꯥꯔꯤꯇꯣꯟꯅ ꯆꯥꯎꯕꯤꯒ ꯇꯣꯏꯅ ꯇꯣꯏꯅ ꯂꯣꯏꯅꯔꯗꯨꯅ ꯃꯥꯂꯦꯝꯕꯨ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛ ꯍꯥꯠꯅꯅꯕ ꯂꯥꯂꯣꯡ ꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯂꯦꯝ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯤꯡꯂꯛꯈꯤ꯫ ꯆꯥꯎꯕꯤꯁꯨ ꯄꯥꯔꯤꯇꯣꯟꯅ ꯃꯉꯣꯟꯗ ꯁꯦꯜ ꯃꯌꯥꯝ ꯃꯌꯥꯝ ꯄꯤꯕꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝꯕꯨ ꯍꯥꯠꯅꯕꯒꯤ ꯊꯕꯛꯇꯨ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅ ꯁꯤꯡꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯧ ꯑꯃꯠꯇꯗꯤ ꯎꯕ ꯉꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯄꯥꯔꯤꯇꯣꯟꯅ ꯆꯥꯎꯕꯤꯕꯨ ꯂꯣꯟꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯁꯦꯜ ꯐꯪꯒꯗꯕ ꯃꯔꯝ ꯑꯃ ꯂꯥꯛꯂꯦ ꯈꯜꯂꯗꯨꯅ ꯍꯔꯥꯎꯅ ꯄꯥꯔꯤꯇꯣꯟꯒ ꯎꯅꯔꯝꯃꯤ꯫ ꯄꯥꯔꯤꯇꯣꯟꯅ ꯆꯥꯎꯕꯤꯗ ꯍꯥꯏꯔꯝꯃꯤ, "ꯍꯥꯏ ꯆꯥꯎꯕꯤ, ꯌꯦꯡꯉꯨ, ꯇꯨ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯎꯄꯨ ꯃꯆꯥꯁꯦ ꯎꯔꯕ꯭ꯔꯥ? ꯃꯁꯤ ꯑꯆꯝꯕ ꯎꯄꯨ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯨ ꯆꯦꯜꯂꯕ ꯂꯤꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯤꯟꯁꯤꯡꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜꯗ ꯊꯥꯗꯣꯔꯛꯀꯦ꯫ ꯑꯗꯨꯒ ꯅꯪꯅ ꯌꯥꯝꯕꯨꯡ ꯃꯥꯂꯦꯝꯕꯨ ꯂꯩꯀꯣꯜꯗ ꯄꯨꯊꯣꯔꯛꯂꯒ ꯊꯅꯝꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯅꯪꯅ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛ ꯅꯪꯅ ꯄꯥꯝꯕ ꯁꯦꯜ ꯀꯌꯥꯅꯣ, ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯅꯣ ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯄꯤꯅꯤ." ꯆꯥꯎꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ, "ꯃꯆꯥ ꯏꯕꯨꯡꯉꯣ,
Madugi oirabadi karisu wabiruganu. Nanai saubi aina pumnamak phananaba sinjarage. Asumna haiduna mahak konung manungda sangkhre. Aduga numit adugi numidang adumaktada parito na ngasai sinarakhiba thabak adugi matung inna malembu makhut samduna laikol adomda puthoraklammi. Hariba numittu thanil numit ka oibaga thabalgi mangal aduna mafam pumnamak pungan ngalammi. Ngaihakki matungdadi saubi mayumda hanba thengle haijinaramlaga malembu laikol aduda thanamlaga mahak satkre tanja asimaktada paritona mayambungna leriba adudagi panglap laptana mahu selaba lin mayamdu thadoklammi aduga mahak konungda sangkhre ngasaidagi paritona tawriba thabak pumnamak malemgi angaubi hodong aduna thongnaudagi loinamak uhaurammi hodong aduna yamna thuna laikol tamna malemgi manakta sensilaklammi malem mahakki mamangda lin mayam amana sangsilakpa uvada mahak haugatuna senbadi ngamda Saisusu yaurak haudabana makhong na madu singduna yamna wana mathwai hingnanaba konung tamna laklammi adubu lensing adunadi asum henjilakpana malayamda sikkadabagi khajiktamak ngaisilaklammi hariba mikub asimaktada angaubina yamna thauna phana songsilaklammi aduga lensing aduga mayoknarammi matau aduda malayamna angaubigi thawai mangba tare khanduna lauraklammi Angaubi, karino nahak na tawribado, satlo, nahak senkro, ay buthanamlo, ay di manglabasu yaraba misakni, karigidamag nahak na, adum na ay gidamag taway kubak tahapto na hotnaribano. Asum na hayrami, adubu angaubi malem na hariba wadu taramde, tawna pa na linmayam adubu mayok narami, kona tangdadi, angaubi na linmayamdu hatoklammi, aduga mahak masamaksu, Linsing aduna sikhibana maram oiraga ngaihakki matungda sikhirammi malemdi angaubigi thawai yaudraba haksangdu pamkhatuna yamna thamoi sokna kapsarammi khudak asimaktada angaubigi thawaidu malemgi akoibada koipai paiduna malembu kappa toknanaba themlammi adubu angaubidi asiba thawai ama oibana malemna uba phangba natte mataw aduda angaubidi Thawai yamna sakna malemgi manakta kunduna kaplammi mitkup asimaktada haudong mayamgi larembi thoraklammi angaubigi thawai aduda hairammi angaubi nahaki thawna phaba mapu ningba mataw aduda aikhoina pele hayu nahakna apamba bor ama aingonda hayu angaubi na khommi ima larembi aihakpu maza ibungo malemga Hanagumna amukta loinaba phanghanbiyo aina aigi mapu ibungo asibo asuki matik yamna nungsi aduga mahaknasu aibu yamna nungsijabani yangbiyo mahakna aigi thawai yaudraba haksang asibo konduna kaplibase ima larembi bu yengba ngamlibra angaubi nahaki napu amadi nakhoi anina kayamuk yamna nungsinabage haibado Aikoi munna khange adubo asiba nahakpo amuk hanna nahaki haksang asida hingat hanba haibadumadi oithokpa yararoidaba wafamne aduna yengu leibak asida ngasigi pungpham asimaktada nupi amagi thawai manglagadabani aduna nupi adugi haksang aduda nahaki thawaidu aina hapsin biramlage adum torabadi nahakna taibang miyoiba amuk oiduna maza ibungo asiga amuk Tengnazaba oiro adubu angaubi aina haigadaba wa amana nahaksi tasengna mapok amada pokpanate aina nakhoi anigi natause yengba ngamdaduna mitrang amakhak tawbibane aduna nahak yariba makhaidi nahaki haksangdu asok apan yaudanaba hotno karigumba nangi haksang aduna asok apan hek nanglaba mitkup aduda nahaksi Haudong ama ontorakadauribani aduga mitkup kharagi matungda masa matomta adumag sikhragadabani asumna haiduna angaubigi thawaidu nupi amagi haksangda hapchillamme mahakna mitkup thorakpa matamdadi mahaksi miyamna nungsikhidrabi sakhenbigi masada thawai sangduna leiramle sakhenbisi
ꯃꯃꯥꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯅ ꯇꯧꯈꯤꯕ ꯁꯥꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯒ ꯂꯩꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯛꯍꯦꯟꯕꯤꯒꯤ ꯑꯁꯦꯡꯕ ꯊꯋꯥꯏꯗꯨꯗꯤ ꯂꯥꯏꯔꯝꯂꯦꯟ ꯇꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯉꯧꯕꯤꯒꯤ ꯊꯋꯥꯏꯗꯨ ꯁꯛꯍꯦꯟꯕꯤꯒꯤ ꯍꯛꯆꯥꯡꯗ ꯍꯥꯞꯆꯤꯟꯈꯤꯕꯅꯤ꯫ ꯑꯉꯧꯕꯤꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯁꯥꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯆꯪꯂꯝꯕ ꯑꯁꯤꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯧꯕꯤꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯁꯥꯗ ꯊꯋꯥꯏ ꯆꯪꯂꯝꯕ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯁꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯍꯦꯛ ꯆꯪꯂꯨꯕꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯥꯡꯂꯝꯆꯠꯇ ꯁꯛꯍꯦꯟꯕꯤꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯃꯍꯥꯛꯅ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯑꯐꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯁꯛꯍꯦꯟꯕꯤꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯨꯝꯒꯤ ꯇꯥꯂꯣꯏ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎ ꯁꯟꯗꯣꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯂꯥꯛꯅꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤꯗꯤ ꯃꯥꯂꯦꯝꯕꯨ ꯎꯖꯕ ꯐꯪꯂꯒꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯃꯐꯤꯁꯤꯡ ꯑꯗꯨꯗꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡ ꯀꯥꯅꯅꯕ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥ ꯆꯥꯎꯔꯦꯜ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯥꯒꯤ ꯁꯛꯍꯦꯟꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯃꯟꯕ ꯐꯤꯖꯣꯜꯗꯨ ꯊꯨꯞꯇꯣꯛ ꯊꯨꯞꯆꯤꯟ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯃꯗꯨꯒꯤ ꯐꯤꯖꯣꯜꯗꯨ ꯍꯌꯦꯡ ꯀꯣꯅꯨꯡ ꯀꯥꯕꯗ ꯁꯦꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯁꯛꯍꯦꯟꯕꯤꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯅ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯒꯨꯝꯕ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯀꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯃꯁꯥꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯅꯧꯕ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯑꯃ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯀꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯍꯥꯏꯔꯤꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯇꯨꯅ ꯃꯍꯥꯛ ꯃꯄꯥꯕꯨꯡꯒ ꯄꯨꯟꯅ ꯀꯣꯅꯨꯡ ꯀꯥꯔꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯗꯤ ꯃꯁꯛ ꯃꯇꯧꯅꯒ ꯐꯖꯕꯅꯦ꯫ ꯐꯖꯔꯕ ꯐꯤꯖꯣꯜꯗꯨꯃ ꯁꯦꯠꯆꯤꯟꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯐꯅ ꯐꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯥꯏꯅꯒꯤ ꯂꯝꯆꯠ ꯑꯗꯨꯕꯨ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯍꯥꯛꯄꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯁꯛꯍꯦꯟꯕꯤꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯄꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯃꯗꯤ ꯃꯥꯒꯤ ꯐꯖꯔꯕ ꯃꯁꯛ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯗ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯀꯔꯤꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯅꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ, ꯃꯤꯒꯤ ꯃꯥꯡꯅꯕꯇ ꯁꯤꯟꯕꯤ ꯅꯨꯄꯤ ꯑꯅꯤꯁꯤꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯤꯕꯣ? ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯁꯨ ꯂꯝꯆꯠ ꯌꯥꯎꯗꯕꯤꯁꯤꯅꯕꯨ ꯌꯨꯝ ꯄꯥꯟꯕ ꯉꯝꯒꯗ꯭ꯔꯣ? ꯌꯨꯝ ꯄꯥꯟꯒꯗꯕ ꯅꯨꯄꯤꯗꯤ ꯑꯩꯈꯣꯏꯅꯤꯅꯦ, ꯑꯩꯈꯣꯏ꯫ ꯁꯛꯍꯦꯟꯕꯤꯅꯗꯤ ꯄꯥꯔꯤ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯇꯤꯜꯂꯤꯕꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯅꯥꯏꯇꯣꯝ ꯐꯝꯂꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯁꯛꯍꯦꯟꯕꯤ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯥꯂꯦꯝꯗꯤ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯃꯍꯥꯛ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯋꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯅ ꯈꯥꯝꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯑꯩꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯃꯥꯂꯦꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯀꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ? ꯉꯁꯤꯅ ꯀꯔꯝꯕ ꯂꯥꯂꯣꯡ ꯑꯃꯃꯨꯛ ꯁꯤꯟꯗꯨꯅ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯟꯒꯦ ꯈꯜꯂꯤꯕꯅꯣ? ꯆꯠꯂꯣ, ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ, ꯅꯪꯕꯨ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯅꯁꯥꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯔꯥꯎꯕ ꯐꯥꯎꯈꯤꯕꯗꯥꯏꯅꯦ꯫
ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯁꯣꯏꯕ ꯇꯥꯛꯄꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯐꯥꯎꯕ ꯅꯪꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯈꯤꯕꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯗ ꯅꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯅ ꯃꯥꯂꯦꯝꯗ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯁꯛꯍꯦꯟꯕꯤꯗꯨ ꯑꯣꯏꯗ꯭ꯔꯦ, ꯃꯥꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯁꯦꯝꯗꯣꯛꯂꯕꯅꯤ, ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯔꯦꯜꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯃꯐꯝꯗꯨꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯍꯥꯛꯄꯨ ꯄꯥꯝꯖꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯑꯇꯣꯞꯄ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯅꯤꯗꯨꯗꯒꯤ ꯑꯃ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟ ꯅꯠꯇꯦ, ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯇꯥꯔꯕꯁꯨ ꯃꯥꯂꯦꯝ ꯈꯛꯇꯪꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯁꯛꯍꯦꯟꯕꯤꯅ ꯀꯣꯅꯨꯡꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯍꯣꯡꯂꯦ, ꯍꯥꯟꯅꯒꯤ ꯁꯛꯍꯦꯟꯕꯤꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯗꯥꯟ ꯀꯌꯥꯃꯔꯨꯝ ꯇꯧꯊꯣꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯂꯦꯝꯅꯁꯨ ꯁꯛꯍꯦꯟꯕꯤꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗꯨ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯁꯤꯟꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯗꯤ ꯃꯥꯂꯦꯝꯒꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯇꯤ ꯃꯤꯃꯥꯟꯅꯗꯕ ꯃꯤ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯁꯤ ꯃꯍꯥꯛꯅ ꯀꯟꯕꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯆꯝꯖꯔꯕ ꯂꯩꯕꯥꯛ प्रजाꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯤꯡꯂꯒꯅꯤ ꯈꯟꯅꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯋꯥꯈꯜ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯨꯕꯝ ꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯈꯟꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯝꯆꯠ ꯁꯥꯖꯠ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯔꯤꯒꯤ ꯐꯖꯗꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯎꯔꯛꯄꯗꯒꯤ ꯄꯥꯔꯤꯕꯨꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯇꯣꯟꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯂꯥꯏ ꯇꯤꯟ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯂꯥꯏꯔꯤꯛ ꯀꯌꯥꯃꯔꯨꯝ ꯄꯥꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯤꯖꯤꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯈꯟꯅꯕ ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤ ꯃꯄꯣꯛ 9ꯂꯛ ꯁꯨꯔꯕ ꯍꯧꯗꯣꯡ ꯑꯃꯒꯤ ꯊꯃꯣꯏ ꯂꯧꯊꯣꯛꯂꯒ ꯁꯦꯝꯒꯗꯕ ꯍꯤꯗꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯇꯞꯅ ꯍꯥꯏꯖꯔꯝꯃꯤ, ꯃꯄꯣꯛ 9ꯂꯛ ꯁꯨꯔꯕ ꯍꯧꯗꯣꯡꯒꯤ ꯊꯃꯣꯏꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯒꯗꯧꯔꯤꯕ? ꯉꯥꯏꯈꯣ, ꯑꯩꯁꯤ ꯃꯄꯣꯛ 9ꯂꯛ ꯁꯨꯈ꯭ꯔꯦꯀꯣ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯨ ꯂꯧꯊꯣꯛꯂꯒ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕ ꯌꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯁꯛꯍꯦꯟꯕꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯑꯉꯧꯕꯤꯕꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯍꯧꯗꯣꯡ ꯑꯉꯧꯕꯤꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯆꯥꯎꯕꯤꯒ ꯂꯣꯏꯅꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯉꯧꯕꯤꯕꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯗꯤ ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯍꯥꯟꯅꯅ ꯑꯉꯧꯕꯤꯕꯨ ꯂꯩꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯧꯕꯤꯒꯤ ꯍꯛꯆꯥꯡꯗꯨ ꯐꯨꯝꯖꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒꯗꯤ ꯃꯥꯂꯦꯝ ꯍꯣꯏꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯦꯝꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤ꯫ ꯍꯤꯗꯥꯛ ꯁꯦꯝꯕ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ
ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯟꯕꯒꯤ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥ ꯌꯥꯝꯅ ꯐꯥꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤꯃꯛ ꯌꯥꯝꯅ ꯊꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯔꯤꯇꯣꯟꯅ ꯃꯥꯂꯦꯝꯕꯨ ꯁꯣꯏꯗꯅꯃꯛ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛꯇꯨ ꯊꯨꯅ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯧꯕꯤꯒꯤ ꯍꯛꯆꯥꯡꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯆꯪꯍꯟꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯃꯥꯂꯦꯝꯅ ꯄꯤꯔꯛꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯁꯛꯍꯦꯟꯕꯤ ꯎꯃꯪꯗ ꯆꯠꯇꯨꯅ ꯃꯥꯂꯦꯝꯕꯨ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯂꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯑꯁꯤꯃꯛꯇꯗ ꯆꯥꯎꯕꯤ ꯂꯥꯛꯇꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯤꯗꯥꯛꯇꯨ ꯀꯟꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯆꯥꯎꯕꯤꯗ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯆꯥꯎꯕꯤꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯗꯨ ꯈꯪꯂꯛꯂꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ ꯎꯃꯪ ꯌꯧꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯅ ꯎꯃꯪ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝ ꯌꯥꯝꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯁꯤꯒꯗꯧꯔꯕ ꯑꯃꯒꯨꯝ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ, "ꯁꯛꯍꯦꯟꯕꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯨꯗ꯭ꯔꯦ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯅ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯅꯪꯒ ꯆꯥꯎꯕꯤꯒ ꯉꯁꯥꯏ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯇꯥꯍꯧꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏꯅꯤ ꯍꯤꯡꯃꯤꯟꯅꯕ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅꯃꯛ ꯍꯤꯡꯃꯤꯟꯅꯁꯤ." ꯁꯛꯍꯦꯟꯕꯤꯅ ꯀꯞꯇꯨꯅ ꯈꯨꯝꯂꯝꯃꯤ, "ꯅꯠꯇꯦ ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯑꯩꯅ ꯅꯪꯕꯨ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯄꯨꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯕꯨ ꯆꯤꯡꯈꯠꯂꯒ ꯄꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯄꯥꯔꯤꯇꯣꯟ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯥꯡꯁꯪ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯁꯛꯍꯦꯟꯕꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯄꯥꯔꯤꯇꯣꯟꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯗ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯆꯦꯜꯂꯝꯗꯦ꯫ ꯄꯥꯔꯤꯇꯣꯟꯕꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯆꯤꯛꯈꯥꯏꯖꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯈꯪꯍꯧꯗꯅ ꯁꯛꯍꯦꯟꯕꯤ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯁꯥꯊꯤꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯍꯧꯗꯣꯡ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯇꯣꯟꯕꯨ ꯃꯍꯥꯛꯅ ꯁꯥꯊꯤꯅ ꯁꯦꯠꯇꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯍꯧꯗꯣꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯂꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯁꯤꯈꯤꯒꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯊꯣꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯋꯥꯏ ꯊꯥꯃꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯍꯧꯗꯣꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯁꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯑꯩꯅ ꯊꯨꯡꯅꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯍꯔꯥꯎꯅ ꯍꯤꯡꯃꯤꯟꯅꯖꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯗꯥꯡꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯪꯂꯥ ꯑꯃꯅ ꯀꯤꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤ꯫ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫